Brother. Ngasai sungam lu ada mana ni? Ada sungam lu ada. Video apa pun ya kau? Ya. Apa dah ni? Brother kau ikut saya dah. Mana. Ada yang apa? Lang mana sih? Lahore. Thank you. Kau ni lagi sih? Aku lagi itu. Aduh ni lagi sih. Ingin nama apa sih? Exploring Manipur ngasi July date 17, 2022 Sunday numit asida chatliba khongset asigidamak Exploring Manipur Facebook amasung Exploring Manipur YouTube channel animakta chatpiningba miyamna yaubinaba haiduna video ama semnun thagat chakhibagi matung inna yengbada pukning huna phajaraba Manipur gi Kamjong district ta leiriba Singcha gi Wuyakachui chingda horiba lili asibu yengnaba nupi ani amasung nupa kun thokpiraktuna asigumba trip asida saruk yabiduna chauna mai pakhanbiri Mi ahum da kun. Mi ahum da 60. Ni magi kun. Ya. Kau kan ni ahum mak pidera. Yang ni, yang kai kek ni, lobiro. Ni yang kai. BS 50. Ya. Video asigi loirak pasaruk phawbada skip tawiganu loi phawba yengbiu phajaba singna adombu ngairi Ya iko. Pare. Thank you. Wah bagi kau. Thank you. Brother. Brother, love you ne. Also, thank you. Saya love kau. Ican lupa ni sidi. Sungguh mau lauro. Thank you, Yono. Thank you. Welcome. Only one. Thank you. Okay, welcome. Brother, okay, brother, मैं आपना सिक्यू Wuyakachui हाइबा पिक्चर wuyawon लिली यंग बलाक पकान जिदा कोई प्लास्टिक चखाई में हम दोसे plastic bag so many plastic bag 20-30 दी ओइरे अदो plastic bag चे स्केटर तौबसे थिंगनबे दमकता brother अहुम सेना याम कन्ना अखोगी voluntary service अमा तौबिरगो thank you very much का voluntary तौबिबेगी नौता plastic चखाई बसे अखोई हुजिक यादरे नत्रा thank you very much Gari khampamdagi minute 10 muk changna loiroi ngamba chingi saruk ama khongna karabada uyawon leirangna marang kaina satpada natana yengbada tamna ukriba asang masingai chingi napomasi hek ubada ching karakpagi wage tawbudu pungpa phare aida natana ching asibu kabirakpa amadi karuba singna aina phawriba asimak phawramgani chingi napomasi da satpa leirang uyawon gi maming lauduna uyawon festival haina pangthokliba festival asi state ki thak tawdrabasu mi miyamna lakpiduna mai pakpa festival amadi oirakni singkhongda chanaba marang kaina yoli chaningba chaba phangi adubu haijaninglibadi miyamna purak plastic adu mafam masida sungchai mak chaithokpiramdana miyamna purakpa bag ta amuk hapaga pubikhinaba miyamda nolokna haijari sister sungam am talobi be yagadra Thank you. welcome asiju pigina yaina Yeah. Ada sungam am lo yaina mane Thank you. welcome One more. Ada iman dia macam ni. asida imanabi laisiye welcome ani lorona okay welcome anu nyam ngai mafam asida thengnaba mi kudimak maithongda momon nokpa wakhal nungaibagi mami loin hektai kanamta saunabasu ude khanabasu ude masini nature heals everything nature cures everything gaina hainabado mafam asida nungsa yamna ka hena sarabasu mafam asida taing ba nungsitna isada phubada humang sauba amadi asaba ka hena phauti brother ngasai sungam lu ada mana na Ada sungam lu ada. video apa pun ya kau Ya. apa dah ni brother kau ikut saya dah Mana. ada yang apa lang mana sih Lahore. Lahore Thank you. kau ni lagi sih Aku lagi itu. aduh ni lagi sih ingin nama apa sih
Manipur ki district singi manungda district ama oriba Kamjong district ki maru oiba wari khara lirabada Government of Manipur ki website amasung 2011 ki census ki matung inna Kamjong district ki pak chawba si chawrakna square kilometer lising ani ni punna village sama kulhumdoi leiduna mioi lising ni phumanga chatruk tara taruk leiba amasung subdivision mari leiba ga loinana police station ahum district asida leiri Manipur ki mahoksana phajaraklaba mafam singi manungda Kamjong district shu ama oiri Kamjong district ki manung channa leiba Liavi waterfall Khayang waterfall Kharalung Kazairam Kazai Kharalung haiba sing asina tourist destination oiri Kamjong district ki district headquarter asi Imphal dagi kilometer chama tara nipan lapna leiba Chingdol amadani Asina nakan amarom da thamkhraga 2015 aduaidagi Singcha khungangi youth sing volunteer sing amasung praja singna akanba section thoranga loinana lairang wuyawon asi ngak senbiduna fazabasi mioi amadagi ama khanglaktuna Manipugi mipum khudimangna khanglakpa horakhi lairang wuyawon gi maming lauduna pangthokpa festival asi 2019 gi July tha dagi hauna pangthoklabasu 2020 amasung 2021 da prithibigi mapam khudimmakta sandokpa laina COVID-19 laikhibana mapung phaba festival ama oikiti Adubu handak 2022 da pangthok leba Wuyawon festival asidi miyam na yamna pamna festival ama oiduna miyam saruk yabagi sang asi handak na khanghen hengatle lairang asin hauriba Wuyakachui chingsang asi khangnatana manak nakpada leiba ching macha macha singdasu lairang asi marang kaina hauba thengnarai Mioi amana hektamak mafam asi yobige haibada irai laiba ama oiri mafam asida group oina natraga individual oina chatpiduna camping toba amasung night hold tobagi khudong sabasu leiri mafam asida chatnabagi ayuk nganna hogatuna ayuk ki pung 6 natraga 8 aduai dagi trip start tobirabadi mafam asi yobada pung 13 muk dagani aduga halakpagi lambida soida ngamda oiradi koronumit na tadringai mamdringai da capital of Manipur Imphal la yorokpa ngambagi oithokpa leiri exploring Manipur ki trip asisu ayuk pung 8 ka minute 35 dagi haukiba trip adu exploring Manipur team for Wuyawon na amuk Singcha khungang da lairang Wuyawon yengluraga numit tumakta da Imphal amuk halakpada Imphal gi 0 km Kangla gate yawbada numidang wairam gi pung 3 makhai taki Mathangi olakpa chahi 2023 dasu Wuyawon festival henna mai pakpa festival ama oirakpagi asa chauna uri